ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯀꯔꯤꯅꯣ ꯈꯪꯕ ꯄꯥꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ?" ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯡ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯕ ꯄꯥꯝꯂꯕꯗꯤ ꯅꯨꯡ ꯑꯁꯤ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡ ꯑꯁꯤꯒꯤ ꯃꯃꯜ ꯍꯪꯂꯛꯂꯕꯗꯤ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯨꯒꯅꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯈꯨꯠꯁꯥ ꯑꯅꯤ ꯑꯣꯏꯅ ꯊꯥꯡꯒꯠꯂꯨ." ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ꯫ ꯑꯉꯛꯄꯒ ꯆꯔꯥꯡꯅꯕꯒꯅ ꯊꯜꯂꯕ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯕꯤꯅꯕ ꯃꯤ ꯌꯦꯡꯂꯤꯉꯩ ꯅꯥꯀꯟꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯡ ꯑꯁꯤꯒꯤ ꯃꯃꯜꯕꯨ ꯀꯌꯥꯅꯣ?" ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯅꯤꯗꯨꯗꯃꯛ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯂꯨꯄꯥ 200 ꯈꯛ, ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯒꯦ." ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯃꯄꯥꯗ ꯇꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯃꯊꯪꯗꯤ ꯃꯗꯨ ꯅꯍꯥꯛꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯃꯃꯜ ꯍꯪꯂꯛꯂꯕꯗꯤ ꯈꯨꯝꯃꯨꯒꯅꯨ, ꯍꯥꯟꯅꯒꯨꯝꯅ ꯈꯨꯠꯁꯥ ꯑꯅꯤꯗꯨꯗꯃꯛ ꯊꯥꯡꯒꯠꯂꯨ." ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯨꯡ ꯑꯗꯨ ꯄꯨꯔꯒ ꯃ꯭ꯌꯨꯖꯤꯌꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯅꯤꯠ 20 ꯂꯩꯔꯕ ꯃꯇꯨꯡ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯡ ꯑꯁꯤꯒꯤ ꯃꯃꯜ ꯀꯌꯥꯅꯣ?" ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯈꯨꯠꯁꯥ ꯑꯅꯤꯗꯨꯗꯃꯛ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄా ꯑꯗꯨꯅ, "ꯑꯗꯨꯗꯤ 10,000, ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯄꯤꯔꯒꯦ, ꯑꯩ ꯂꯧꯔꯒꯦ," ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯗꯨ ꯇꯥꯕꯗ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ, "ꯍꯣꯏ ꯏꯆꯥꯅꯨꯄꯥ, ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡ ꯑꯁꯤ ꯄꯨꯔꯒ ꯃꯅꯤꯃꯨꯛꯇ ꯗꯥꯏꯃꯟ ꯑꯇꯥꯡ ꯑꯇꯥꯡꯕ ꯅꯨꯡ ꯌꯣꯟꯐꯝꯁꯤꯡꯗ ꯄꯨꯔꯒ ꯆꯠꯂꯨ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯅꯍꯥꯛꯅ ꯃꯅꯨꯡꯗ ꯆꯪꯉꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯨꯡ ꯑꯗꯨꯒꯤ ꯃꯃꯜ ꯍꯪꯂꯛꯂꯕꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯒꯅꯨ, ꯈꯨꯠꯁꯥ ꯑꯅꯤꯗꯨꯗ ꯊꯥꯡꯒꯠꯂꯨ." ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯇꯥꯡ ꯑꯇꯥꯡꯕ ꯅꯨꯡ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯀꯥꯎꯟꯇꯔꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯄꯨꯟꯁꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯂꯥꯛꯈꯤꯕ ꯅꯨꯡ ꯑꯃꯈꯛ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯅꯨꯡꯁꯤꯒꯤ ꯃꯃꯜ ꯀꯌꯥꯅꯣ?" ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯈꯨꯠꯁꯥ ꯑꯅꯤꯗꯨꯗꯃꯛ ꯍꯥꯟꯅꯒꯨꯝ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ, "ꯂꯨꯄꯥ 2,00,00,000, ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯒꯦ." ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯈꯪꯂꯕ꯭ꯔꯥ? ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯝꯂꯤꯕ ꯃꯐꯝꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯍꯥꯟꯕꯒꯤ ꯂꯨꯄꯥ 100, ꯑꯅꯤꯁꯨꯕꯒꯤ 2,000 ꯑꯃꯗꯤ ꯑꯔꯣꯏꯕꯒꯤ 2,00,00,000 ꯑꯗꯨꯗ ꯀꯔꯝꯕ ꯄꯨꯟꯁꯤ ꯄꯥꯝꯃꯤ? ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯕ, ꯃꯈꯣꯏꯗꯨꯒꯤ ꯃꯐꯝꯗꯗꯤ ꯅꯪꯒꯤ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯪꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯎꯒꯅꯤ, ꯃꯈꯣꯏꯗꯨꯒꯤ ꯃꯐꯝꯗꯗꯤ ꯅꯪꯒꯤ ꯃꯃꯜ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ, ꯅꯪꯒꯤ ꯈꯨꯠꯇ ꯂꯩ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯗꯤ ꯅꯍꯥꯛꯅ ꯂꯦꯞꯀꯗꯕꯅꯤ꯫